ꯃꯣꯏ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯄꯥꯀꯣ ꯖꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥꯒꯥꯅꯦ ꯈꯥꯔꯥꯝ ꯇ꯭ꯔꯥꯏꯕꯇ ꯕꯤꯂꯣꯡ ꯇꯧꯕꯅꯦ ꯁꯦꯅꯥꯄꯇꯤꯗꯩꯅꯦ ꯑꯗꯣ ꯃꯥꯁꯦ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ BPOꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯩ ꯃꯥ ꯉꯁꯤ ꯕꯔꯊꯗꯦꯅꯦꯀꯣ ꯕꯔꯊꯗꯦꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 5,000 ꯈꯛ ꯀꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯄꯥꯡꯉꯨꯔꯦ ꯄꯩꯁꯥ ꯈꯔ ꯂꯦꯝꯃꯦ ꯂꯨꯄꯥ 3,000 ꯃꯌꯥ ꯈꯔ ꯂꯦꯝꯃꯦꯀꯣ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ 3,000ꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯤ ꯄꯦꯖꯇ ꯊꯥꯒꯠꯆꯈꯤꯕ ꯅꯨꯡꯁꯤꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗ ꯂꯥꯏꯌꯦꯡꯕꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯖꯥꯏꯁꯤꯗ ꯊꯥꯕꯤꯔꯛꯄ ꯄꯩꯁꯥꯗꯣ ꯅꯣꯡꯃꯗ ꯑꯩ ꯄꯤꯁꯤꯟꯅꯖꯒꯦ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯤ ꯖꯥꯏꯆꯦꯅꯅꯦ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯄꯥꯟꯗ ꯑꯩꯈꯣꯏ BPOꯗ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯄꯩꯁꯥꯁꯦ ꯃꯥ ꯉꯁꯤ ꯕꯥꯔꯊꯗꯦ ꯇꯥꯏꯌꯦꯕꯀꯣ ꯕꯥꯔꯊꯗꯦ ꯇꯥꯕꯅꯤꯅ ꯄꯩꯁꯥꯁꯦ ꯂꯨꯄꯥ 5,000ꯃꯨꯛ ꯃꯥ ꯀꯩꯅꯣ ꯇꯧꯖꯩꯌꯦꯕ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯆꯥꯄꯣꯠꯁꯦ ꯄꯤꯖꯔꯨꯔꯦ ꯑꯗ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯍꯔꯥꯎ ꯌꯥꯎꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯑꯗ ꯍꯦꯄꯤ ꯕꯔꯊꯗꯦꯁꯨ ꯍꯥꯏꯕꯤꯔꯛ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏ ꯀꯀꯥꯗꯁꯨ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯕꯤꯔꯛ ꯍꯦꯄꯤ ꯕꯔꯊꯗꯦ ꯀꯀꯥ ꯍꯥꯏ ꯀꯀꯥ ꯖꯥꯏꯁꯦ ꯍꯦꯄꯤ ꯃꯥ ꯂꯨꯄꯥ 3,000 ꯍꯥꯞꯄꯤꯔꯛꯄꯅꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯗꯨꯗꯤ ꯐꯔꯒꯦ ꯍꯥꯏ Bye bye cậu. Thank you.